ꯊꯣꯛꯈꯤꯕ ꯏꯔꯥꯡꯗꯨ ꯀꯥꯎꯊꯣꯛꯅꯔꯒ ꯊꯥꯖꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯔꯦꯗ ꯆꯠꯂꯒ ꯂꯩꯔꯨꯕ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯁꯤꯗ ꯂꯥꯛꯅꯤꯡꯗꯦ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ ꯃꯅꯤꯄꯨꯔ ꯏꯟꯇꯦꯛ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯈ꯭ꯔꯕ ꯄꯣꯠꯇꯨꯗ ꯑꯗꯨꯋꯥꯏꯒꯤ ꯁ꯭ꯇꯦꯠꯇ ꯑꯩ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤ ꯆꯤꯡꯒꯤ ꯖꯒꯥꯗ ꯈꯔ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯅꯗꯕꯁꯤꯡ ꯑꯁꯤ ꯂꯩꯍꯟꯗꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯕ ꯏꯟꯇꯔꯁ꯭ꯇꯦꯠ ꯕꯁ ꯇꯔꯃꯤꯅꯁ (ISBTꯒꯤ) ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯦꯛ ꯍꯜꯂꯛꯄꯒ ISBTꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤ꯫ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ, ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥ ꯑꯃꯗꯤ PWDꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯆꯣꯡꯊꯥꯝ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯌꯥꯎꯅ ꯆꯠꯈꯤꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ISBTꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯌꯦꯡꯁꯤꯟꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ISBT ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ISBT ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯒꯨꯋꯥꯍꯥꯇꯤꯗ ꯎꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯅꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯩꯍꯟꯗꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯅꯗꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯏꯔꯥꯡ ꯑꯗꯨꯅ ꯑꯣꯏꯍꯟꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯔꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨ ꯆꯠꯄꯅꯤ꯫ ꯃꯈꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯎꯅꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯃꯈꯣꯏ ꯎꯅꯅꯕ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯌꯥꯔꯛꯈꯤꯕ ꯑꯗꯨ ꯊꯥꯒꯠꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯍꯨꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯗꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯅꯕ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ꯫ ꯑꯃꯅ ꯑꯃ ꯍꯨꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯆꯪꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯏꯝꯐꯥꯜꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯐꯤꯚꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏ ꯏꯝꯐꯥꯜꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯐꯔ ꯖꯣꯟ ꯂꯩꯇꯦ, ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯣꯟꯅꯤ ꯍꯥꯏꯅ ꯂꯧꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ So at this juncture, ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯁꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯗꯨ ꯀꯥꯎꯊꯣꯛꯅꯔꯒ ꯊꯥꯖꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯔꯦꯗ ꯆꯠꯂꯒ ꯂꯩꯔꯨꯕ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯁꯤꯗ ꯂꯥꯛꯅꯤꯡꯗꯦ꯫ So ꯃꯗꯨꯒꯤ ꯕ꯭ꯔꯤꯖ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯃꯣꯏ ꯏꯝꯐꯥꯜ ꯃꯛꯇꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯌꯥꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯆꯍꯤ 3 ꯐꯥꯗꯧꯕꯁꯤꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯗꯕ ꯋꯥꯔꯤ ꯁꯥꯁꯦꯅ ꯌꯥꯔꯛꯏꯗꯣ ꯑꯩꯗꯤ ꯏꯠꯁ ꯑꯦ ꯚꯦꯔꯤ ꯒꯨꯗ ꯊꯤꯡ ꯍꯥꯏꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ ꯃꯅꯤꯄꯨꯔ ꯏꯟꯇꯦꯛ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯈ꯭ꯔꯕ ꯄꯣꯠꯇꯨꯗ ꯑꯗꯨꯋꯥꯏꯒꯤ ꯁ꯭ꯇꯦꯠꯇ ꯑꯩ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯤ꯫ ꯁꯔꯀꯥꯔꯒꯤ ꯕꯐꯔ ꯖꯣꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯍꯥꯏꯖꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯑꯩ ꯁꯦꯟꯁꯤꯇꯤꯚ ꯖꯣꯟ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯁꯔꯀꯥꯔꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯕꯐꯔ ꯖꯣꯟ ꯍꯥꯏꯕ ꯂꯩꯇꯦ, ꯁꯦꯟꯁꯤꯇꯤꯚ ꯖꯣꯟ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯔꯝꯗꯤ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ until unless ꯊꯥꯖꯅꯕ ꯁꯤ ꯇꯞꯅ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯍꯥꯏꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯗꯅ ꯉꯥꯛꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯆꯪꯕꯅꯤꯅ ꯑꯗꯨꯗꯤ ꯁꯦꯟꯁꯤꯇꯤꯚ ꯖꯣꯟꯅꯤꯅ ꯊꯝꯁꯤ꯫ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯔꯨꯠꯇꯤ ꯍꯥꯡꯈ꯭ꯔꯦ ꯂꯝꯕꯤꯁꯤ ꯍꯥꯡꯅꯕ ꯑꯃꯗꯤ ꯍꯥꯏꯗꯤ ꯃꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯑꯁꯤꯕ ꯌꯥꯎꯔꯛꯑꯕꯅꯤꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯗꯅꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯁꯤꯒꯤ ꯆꯦꯞꯇꯔꯁꯤꯡꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯣꯏ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤ ꯆꯤꯡꯒꯤ ꯖꯒꯥꯗ ꯈꯔ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯤ ꯑꯗꯨꯅ already security briefing ꯍꯥꯟꯅ ꯇꯧꯈ꯭ꯔꯦ ꯖꯒꯥ ꯍꯥꯏꯗꯤ ꯕꯣꯠ ꯁꯥꯏꯠ ꯀꯥꯝꯂꯤꯕ ꯖꯒꯥ ꯑꯅꯤꯃꯛ ꯃꯁꯤ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯣꯄꯔꯦꯁꯟ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯏ꯫